ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯋꯥꯁꯛ ꯆꯦꯠꯄꯤ ꯂꯩꯕꯥꯛꯂꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅ ꯂꯥꯛꯄꯕꯨ ꯇꯕꯥꯕꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯎꯔꯦ ꯃꯦꯂꯩ, ꯈꯣꯡꯅꯦꯝ, ꯃꯥꯟꯖ ꯑꯃꯗꯤ ꯆꯤꯡꯂꯦꯟꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯗꯣ꯫ ꯈꯣꯡꯅꯦꯝꯅ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯆꯜꯁꯥ, ꯂꯥꯎ ꯂꯥꯎ, ꯃꯦꯝꯆꯥꯕꯨꯗꯤ ꯏꯆꯜ ꯅꯠꯇꯦ, ꯁꯤꯡꯖꯨ ꯀꯥꯡꯍꯧꯅ ꯅꯈꯣꯏꯕꯨ ꯉꯥꯏꯔꯤ꯫ ꯃꯥꯟꯖꯗꯤ ꯂꯩꯁꯅꯥꯕꯨ ꯊꯋꯥꯏ ꯇꯥꯕ ꯃꯈꯩ ꯌꯦꯡꯖꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯂꯩꯁꯅꯥ꯫ ꯈꯨꯅꯨ ꯏ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯁꯝꯕꯗꯨꯅꯤ꯫ ꯑꯁꯪꯕ ꯃꯆꯨꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯆꯜꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯈꯣꯏꯗꯣꯡ ꯁꯦꯠ, ꯌꯦꯠꯀꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯂꯩꯆꯜ ꯁꯨꯔ ꯅꯥꯆꯣꯝ ꯑꯗꯨꯅ ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝꯅꯤ꯫ ꯄꯥꯈꯪ ꯑꯣꯏꯕ ꯊꯃꯣꯏꯗꯨ ꯐꯥꯊꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯐꯣꯡꯂꯒꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯥꯇꯅ ꯅꯤꯡꯊꯤꯖꯕ꯭ꯔꯥ, ꯁꯦꯡꯂꯧ ꯁꯛꯇ ꯃꯥꯇꯅ ꯍꯦꯟꯕ꯭ꯔꯥ? ꯍꯦꯜꯂꯦ ꯍꯥꯏꯔꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯈꯣꯏꯗꯥꯖꯔꯨꯕꯒꯤ ꯂꯩꯁꯅꯥ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯈꯟꯖꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯇꯥꯔꯣꯏ ꯑꯍꯨꯝꯁꯨ ꯁꯛꯇ ꯆꯨꯗ ꯃꯋꯥꯠꯇꯦ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯗꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯇꯈꯦꯜꯂꯩꯅꯤ꯫ ꯂꯩꯅꯝ ꯅꯝꯂꯕꯁꯨ ꯅꯨꯡꯁꯤ, ꯊꯣꯠꯂꯕꯤ ꯂꯩꯅꯥꯅ ꯂꯩꯀꯥ ꯐꯅꯕꯨ ꯁꯥꯠꯄꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯅ ꯅꯥꯄꯗ ꯆꯤꯡꯖꯕꯤ ꯂꯩꯔꯥꯡ꯫ ꯃꯦꯝꯆꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯅꯨꯖꯥ ꯅꯪꯕꯨ ꯀꯔꯝꯕ ꯂꯩꯔꯥꯡꯅꯤ ꯁꯩꯊꯥꯁꯤꯒꯦ? ꯄꯤꯛꯅ ꯃꯒꯨꯟ ꯂꯩꯕꯤ, ꯄꯤꯇ꯭ꯔꯨꯛ ꯂꯩꯅꯤ ꯍꯥꯏꯁꯤꯔꯥ? ꯃꯦꯂꯩ ꯁꯤꯡꯉꯦꯜ ꯑꯌꯦꯡꯕꯤ, ꯇꯥꯡꯅ ꯁꯥꯠꯄꯤ, ꯄꯨꯛꯆꯦꯜ ꯂꯦꯞꯄꯤ ꯂꯩꯔꯥꯡꯕꯨ ꯅꯪꯕꯨ ꯂꯩꯕꯥꯛ ꯂꯩꯃꯥꯒ ꯆꯥꯡꯗꯝꯅꯒꯦ, ꯐꯖꯕꯅ ꯅꯁꯔꯨꯛꯅꯤ꯫ ꯈꯨꯠꯍꯩꯕ ꯃꯥꯒꯤ ꯈꯨꯠꯁꯦꯝ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ꯫ ꯊꯤꯡꯉꯦꯜ ꯈꯨꯜꯒꯤ ꯑꯋꯣꯡꯄꯥꯠ, ꯄꯥꯠꯄꯥꯟ ꯃꯥꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯥꯡ ꯀꯨꯝꯕꯤꯔꯦꯅ ꯂꯩꯁꯥꯇꯝ, ꯃꯂꯪ ꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯥꯒꯤ ꯑꯌꯤꯡꯕ ꯂꯩꯅꯝꯁꯨ ꯂꯝꯍꯦꯟꯕ ꯃꯂꯪ ꯃꯥꯅ ꯑꯃꯨꯛ ꯑꯃꯨꯛ ꯄꯨꯔꯛꯄꯒꯨꯝꯃꯤ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯔꯕ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯄꯨꯇꯝ, ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯗꯤ ꯃꯄꯨ ꯃꯥꯁꯨ ꯌꯥꯎꯒꯤ ꯃꯇꯥꯒꯨꯝ ꯆꯦꯛꯂꯥ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯄꯔꯥ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯂꯤ꯫ ꯑꯁꯨꯝ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯁꯤꯡꯖꯨ ꯀ꯭ꯋꯥ ꯍꯩ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕꯗ ꯃꯄꯥꯡ ꯁꯦꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ, ꯈꯣꯡꯅꯦꯝ ꯀꯣꯝꯕꯤꯔꯩ ꯃꯥꯅ ꯁꯥꯠꯂꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ "ꯃꯦꯝꯆꯥ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯥꯝꯖꯔꯤ꯫ ꯅꯪꯒꯤ ꯏꯃꯥ ꯇꯝꯄꯥꯛꯂꯩꯃꯁꯨ ꯏꯃꯥꯅ ꯁꯛ ꯈꯪꯉꯤ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯇꯥ ꯈꯣꯡꯅꯦꯝ, ꯅꯪꯁꯤꯗꯤ ꯏꯃꯥꯗꯒ ꯍꯥꯏꯔꯨꯏꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ "ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ? ꯏꯃꯥ, ꯄꯥꯕ, ꯑꯩꯈꯣꯏ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯤ꯫ ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯗꯣꯏꯅꯤ꯫ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯣ?" "ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯏꯀꯥꯏꯖꯩ." "ꯏꯀꯥꯏꯔꯨꯅꯨ ꯏꯀꯥꯏꯔꯨꯅꯨ, ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯗꯣꯏꯁꯦ ꯀꯨꯏꯗ꯭ꯔꯦ, ꯆꯍꯤꯁꯤ ꯑꯃꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯊꯪ ꯆꯍꯤꯗꯗꯤ ꯅꯪ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯣꯔꯕꯅꯤꯀꯣ." ꯇꯥ ꯈꯣꯡꯅꯦꯝꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯗꯤ ꯁꯣꯝꯗ ꯃꯥꯏꯒꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯔꯨꯕꯤ, ꯆꯤꯡꯂꯦꯟꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ "ꯇꯔꯨꯕꯤ, ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯈꯪꯅꯩ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ." ꯇꯔꯨꯕꯤ ꯇꯞꯅ ꯈꯨꯝꯖꯩ꯫ "ꯇꯥ ꯆꯤꯡꯂꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯅꯍꯥꯟ ꯏꯌꯥꯝꯕ ꯈꯣꯡꯅꯦꯝꯅ ꯇꯝꯂꯛꯄꯗ ꯅꯪꯕꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯈꯨꯜꯂꯣꯟꯅꯕꯒꯤ ꯁꯥꯐꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦ ꯍꯥꯏ꯫ ꯑꯗꯨꯅ ꯀꯅꯥꯅꯣ?" "ꯑꯁ ꯇꯥ ꯆꯤꯡꯂꯦꯟ, ꯅꯪ ꯑꯩꯕꯨ ꯈꯠꯅꯅꯅꯕ ꯇꯥ ꯈꯣꯡꯅꯦꯝꯅ ꯍꯤꯒꯥꯏꯋꯥꯠ ꯇꯧꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯪ ꯀꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯜꯂꯤꯕꯅꯣ? ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯗꯤꯌꯦ." "ꯃꯗꯨꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯑꯗꯣ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯗꯨꯃꯗꯤ ꯋꯥꯈꯜ ꯈꯜꯂꯣꯏꯒꯦ ꯉꯝꯗꯦ꯫ ꯈꯝꯕꯜ ꯆꯥꯎꯕ ꯊꯃꯣꯏꯁꯤꯒꯤ ꯃꯔꯥꯜꯂ ꯉꯁꯤꯃꯛ ꯑꯩ ꯅꯪꯕꯨ ꯌꯨꯝ ꯏꯔꯥꯏꯂꯥꯏꯗ ꯄꯨꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯅ ꯆꯤꯡꯅꯕ ꯀꯣꯛꯀꯅꯤ ꯈꯜꯂꯗꯤ ꯄꯨꯕꯤꯔꯣ ꯑꯩꯕꯨ, ꯏꯁꯥꯅ ꯌꯥꯅ ꯅꯇꯨꯡ ꯏꯟꯖꯔꯛꯂꯒꯦ." "ꯑꯁꯦꯡꯕ꯭ꯔꯣ ꯇꯔꯨꯕꯤ, ꯅꯪ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕꯕꯨ ꯅꯪ ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯕꯨ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯌꯥꯗꯦ ꯍꯥꯏꯔꯨꯅꯤ? ꯑꯩꯁꯨ ꯅꯨꯡꯁꯤ ꯅꯅꯥꯛꯇ ꯂꯩꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯁꯣꯝꯗ ꯃꯦꯂꯩ, ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯥꯟꯖꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯟꯖ ꯉꯁꯤꯗꯤ ꯂꯩꯁꯅꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯐꯣꯡꯂꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯩꯁꯅꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ, ꯅꯪ
ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯖꯩ ꯍꯥꯏꯌꯨ ꯇꯥꯃꯥꯟꯆꯥ ꯀꯔꯤ ꯋꯥꯅꯣ ꯂꯩꯁꯅꯥ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯀꯨꯝꯑꯣꯜ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯅꯐꯝꯗ ꯅꯨꯡꯁꯤ ꯄꯨꯡꯉꯝꯗ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯊꯝꯖꯕꯅꯤ ꯏꯀꯥꯏ ꯈꯪꯗꯦꯁꯨ ꯈꯟꯕꯤꯒꯅꯨ ꯊꯃꯣꯏꯅꯨꯡꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯃꯟꯈꯤꯕꯅ ꯅꯐꯝꯗ ꯉꯁꯤ ꯐꯣꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯩꯁꯅꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ ꯈꯟꯖꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯃꯁꯦ ꯇꯥꯅ ꯀꯥꯏꯔꯕꯗ ꯃꯦꯂꯩ ꯇꯨꯃꯤꯟ ꯍꯧꯒꯠꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯦꯞꯂꯨꯕꯅꯤ ꯂꯦꯡꯗ ꯋꯥꯈꯜ ꯃꯥꯗꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯑꯣꯏꯖꯒꯦ ꯈꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛ ꯀꯌꯥ ꯇꯝꯃꯤꯟꯅꯈꯤ ꯁꯥꯡꯂ ꯂꯝꯕꯤ ꯀꯌꯥꯁꯨ ꯆꯠꯃꯤꯟꯅꯈꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯈꯪꯍꯧꯗ ꯍꯨꯝꯈꯤꯕꯒꯨꯝ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯁꯛꯂꯣꯟ ꯀꯌꯥꯗꯨ ꯉꯝꯅꯃꯛ ꯂꯨꯞꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯏꯔꯣꯜ ꯅꯨꯡꯗ ꯃꯩꯔꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯂꯕ ꯄꯤꯔꯥꯡꯅ ꯅꯣꯡꯖꯨ ꯑꯣꯏꯔꯛꯂꯕ ꯑꯃꯝꯕ ꯂꯝꯕꯤꯗ ꯀꯅꯥꯕꯨ ꯊꯤꯔꯨꯒꯅꯤ ꯈꯨꯇꯦꯛꯄꯤꯅ ꯖꯒꯣꯏ ꯁꯥꯕꯕꯨ ꯀꯅꯥꯅ ꯎꯕꯤꯒꯅꯤ ꯀꯅꯥꯅ ꯌꯦꯡꯕꯤꯒꯅꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯗ꯭ꯔꯥ ꯊꯃꯣꯏ ꯃꯥꯗꯤ ꯀꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯒꯗ꯭ꯔꯥ ꯊꯃꯣꯏ ꯃꯥꯕꯨ ꯈꯪꯕꯤꯗ ꯂꯨꯗꯨꯅ ꯊꯝꯖꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯃꯦꯂꯩ ꯊꯃꯣꯏꯗ ꯃꯩꯁꯥꯛꯅ ꯑꯣꯝꯂꯛꯄꯅꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯂꯨꯝꯕꯅꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯌꯥꯗ꯭ꯔꯕꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩꯅ ꯑꯗꯨꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯈꯣꯡꯅꯦꯝꯅ ꯎꯔꯗꯨꯅ ꯃꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯦꯂꯩꯁꯦ ꯌꯨꯝꯗ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯝꯗꯦ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯇꯥ ꯈꯣꯡꯅꯦꯝ ꯂꯩꯁꯅꯥ ꯍꯣꯏꯒ ꯂꯩꯍꯧꯕꯅꯤ ꯍꯪꯂꯨꯁꯤꯔꯣ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯑꯣ ꯍꯪꯉꯨꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯇꯥ ꯈꯣꯡꯅꯦꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯟꯖꯥ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯁꯅꯥ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯥꯟꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤꯉꯩ ꯃꯇꯥ ꯃꯦꯂꯩ ꯃꯥꯅ ꯆꯠꯈꯤꯕ ꯎꯍꯧꯗꯕꯅꯤ ꯃꯥꯟꯖꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯂꯩꯒꯤ ꯋꯥꯈꯜ ꯆꯪꯕꯗꯤ ꯍꯥꯏꯔꯨꯅꯨ ꯂꯩꯁꯅꯥ ꯃꯥꯅ ꯀꯔꯤꯕꯨ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯂꯨꯞꯈ꯭ꯔꯕꯅꯤ ꯂꯩꯁꯅꯥ ꯇꯞꯅ ꯃꯃꯥꯏ ꯂꯨꯞꯊꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯂꯛꯂꯝꯃꯤ ꯇꯥ ꯃꯥꯟꯖꯥ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯅ ꯌꯦꯠꯀꯤ ꯅꯥꯄꯗ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯆꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯇꯥ ꯃꯥꯟꯖꯗꯤ ꯈꯪꯕꯤꯗ꯭ꯔꯕꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯅꯤ ꯁꯨꯅ ꯄꯥꯟꯗꯦꯗꯣ ꯂꯩꯖꯕ ꯊꯃꯣꯏ ꯃꯍꯥꯛꯁꯨ ꯄꯥꯝꯃꯨꯕ ꯃꯐꯝꯗ ꯄꯤꯈ꯭ꯔꯕꯅ ꯇꯥ ꯃꯥꯟꯖꯒꯤ ꯋꯥꯐꯝ ꯌꯥꯕ ꯉꯝꯖꯗ꯭ꯔꯦ ꯅꯆꯜ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯡꯅꯦꯝ ꯃꯦꯝꯆꯥꯁꯨ ꯂꯩꯁꯅꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯄꯅꯤ ꯂꯩꯁꯅꯥ ꯃꯇꯥ ꯃꯦꯝꯆꯥꯕꯨ ꯎꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯃꯦꯝꯆꯥ ꯏꯇꯥ ꯇꯔꯨꯕꯤꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯏꯇꯥ ꯃꯦꯝꯆꯥꯁꯨ ꯇꯔꯨꯕꯤ ꯊꯤꯔꯛꯄꯗ ꯆꯤꯡꯂꯦꯟꯒ ꯇꯔꯨꯕꯤꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯈꯣꯡꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯦꯂꯩ ꯐꯪꯉꯤ ꯃꯇꯣꯝꯇ ꯍꯟꯈ꯭ꯔꯦ ꯆꯤꯡꯂꯦꯟꯒ ꯇꯔꯨꯕꯤꯒ ꯐꯪꯉꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯠꯇꯦ ꯃꯦꯝꯆꯥ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤꯗ ꯂꯨꯞꯄꯨꯔꯒꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯤꯁꯤꯕꯣ ꯂꯩꯁꯅꯥ ꯈꯣꯡꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥ ꯏꯇꯥ ꯃꯦꯂꯩꯁꯨ ꯍꯟꯈ꯭ꯔꯕ ꯇꯥ ꯈꯣꯡꯅꯦꯝ ꯏꯇꯥ ꯇꯔꯨꯕꯤꯒ ꯏꯇꯥ ꯃꯦꯝꯆꯥꯒ ꯀꯣꯟꯅ ꯇꯞꯅ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯃꯤꯟꯅꯔꯁꯅꯨ ꯑꯩ ꯌꯨꯝꯗ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯇꯥ ꯈꯣꯡꯅꯦꯝ ꯏꯇꯥ ꯃꯦꯝꯆꯥ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯈꯣꯡꯅꯦꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯈꯣꯡꯅꯦꯝ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯃꯇꯣꯝꯇ ꯍꯟꯈ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯇꯔꯨꯕꯤꯒ ꯉꯥꯏꯔꯔꯣꯏꯒꯦ ꯇꯥ ꯆꯤꯡꯂꯦꯟꯒ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯇꯥ ꯈꯣꯡꯅꯦꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯇꯍꯥ ꯇꯍꯥ ꯂꯩꯁꯅꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯈꯣꯡꯅꯦꯝ ꯃꯦꯝꯆꯥꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯂꯝꯂꯒ ꯃꯇꯥꯎ ꯃꯥꯟꯖꯗ ꯎꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯇꯥꯎ ꯃꯦꯝꯆꯥꯁꯦ ꯑꯩꯗꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯑꯁ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤꯗ ꯅꯠꯇꯦ ꯑꯃ ꯅꯨꯡ ꯃꯥꯟꯕ ꯆꯤꯡꯂꯦꯟꯗꯨꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦꯕ ꯇꯔꯨꯕꯤꯗꯣ ꯃꯥꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ ꯃꯥꯟꯖ ꯀꯔꯤꯁꯨ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯃꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯈꯣꯡꯅꯦꯝ ꯃꯥꯟꯖꯗ ꯌꯦꯡꯂꯛꯂꯝꯃꯤ ꯎꯔꯦ ꯃꯥꯟꯖꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯅꯤꯛꯅꯤꯛ ꯂꯥꯎꯅ ꯄꯨꯝꯊꯟ ꯊꯟꯕ ꯃꯈꯩ ꯂꯩꯔꯤꯕꯗꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯡꯅꯦꯝ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ ꯏꯇꯥꯎ ꯃꯥꯟꯖꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯒꯦ ꯃꯥꯟꯖꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯃꯤꯗ ꯀꯧꯁꯥꯔꯤꯉꯩ ꯇꯥꯇꯥ ꯍꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯄ ꯊꯦꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ
ꯊꯃꯣꯏ ꯃꯥꯁꯨ ꯀꯥꯏꯔꯦ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯉꯁꯤꯗꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯃꯥꯕꯨꯗ ꯊꯃꯣꯏ ꯑꯁꯤꯗ ꯂꯥꯠꯆꯔꯛꯄꯅꯤ ꯑꯩ ꯂꯩꯁꯅꯥꯕꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯃꯥꯟꯖꯒꯤ ꯃꯇꯧ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯇꯥꯎ ꯃꯥꯟꯖ ꯅꯪ ꯂꯩꯁꯅꯥꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯨꯔꯕ꯭ꯔꯥ ꯐꯣꯡꯗꯣꯛꯂꯨꯔꯦ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯝꯂꯦ ꯃꯥꯗꯤ ꯃꯄꯨ ꯄꯥꯜꯂꯝꯂꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯌꯦꯠꯀꯤ ꯅꯥꯕꯗ ꯅꯥꯆꯣꯝꯁꯤꯜꯂꯛꯄꯗ ꯀꯔꯝꯅ ꯑꯩꯅ ꯈꯪꯍꯧꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯐꯣꯡꯗꯣꯛꯇ ꯂꯣꯠꯇꯨꯅ ꯊꯝꯂꯕꯗꯤ ꯑꯩ ꯑꯁꯨꯝ ꯍꯛꯅꯁꯨ ꯏꯀꯥꯏꯔꯝꯂꯣꯏ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯁꯅꯥꯒ ꯃꯤꯠ ꯆꯥꯟꯅꯕꯒꯤ ꯄꯥꯡꯒꯜ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯗ꯭ꯔꯥ ꯅꯨꯡꯁꯤ ꯐꯣꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕ ꯐꯪꯂꯝꯒꯅꯤꯀꯣ ꯏꯇꯥꯎ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯊꯦꯝꯂꯨꯒꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯥꯏꯈ꯭ꯔꯕꯗ ꯀꯨꯏꯔꯕꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯅꯤꯡꯖꯔꯛꯄ ꯀꯌꯥꯅ ꯀꯥꯏꯈ꯭ꯔꯕꯗ ꯀꯔꯝꯅꯕꯨ ꯑꯋꯥꯕ ꯅꯠꯇꯦ ꯈꯟꯗꯣꯛꯀꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯇꯅ ꯀꯥꯏꯕ꯭ꯔꯥ ꯃꯦꯂꯩ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕꯅꯤ ꯃꯦꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯒ ꯃꯆꯤꯟ ꯈꯨꯝꯖꯤꯟꯗꯨꯅ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ ꯀꯥꯏꯔꯕ ꯃꯥꯒꯤ ꯊꯃꯣꯏ ꯇꯥꯏꯅꯐꯝ ꯀꯅꯥꯁꯨ ꯂꯩꯇ ꯁꯣꯟꯊꯔꯕ ꯋꯥꯈꯜꯅ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯦꯂꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯊꯤꯅꯁꯨ ꯇꯝꯕꯤꯔꯝꯂꯕ ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯄꯥꯂꯦꯝ ꯄꯟꯊꯧꯕꯁꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ ꯉꯁꯤꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕ ꯃꯥꯅ ꯑꯩꯕꯨꯗꯤ ꯃꯤꯇꯣꯞꯀꯨꯝ ꯊꯃꯣꯏꯗ ꯂꯣꯠꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯅ ꯆꯠꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅꯕꯨ ꯅꯨꯡꯁꯤ ꯐꯣꯡꯂꯨꯒꯅꯤ ꯊꯃꯣꯏ ꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯝꯂꯕꯗꯤ ꯑꯩ ꯑꯁꯨꯛ ꯍꯛꯅꯁꯨ ꯋꯥꯔꯝꯂꯣꯏ ꯑꯁꯨꯛ ꯍꯛꯅꯁꯨ ꯋꯥꯔꯝꯂꯣꯏ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯕꯨꯡ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯗꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯊꯪꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯆꯤꯡꯂꯦꯟ ꯇꯔꯨꯕꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯇꯥꯃꯦꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯗꯤ ꯊꯣꯛꯈꯤꯕ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯇꯥꯃꯦꯂꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯛꯂꯝꯃꯤ ꯏꯇꯥꯃꯦꯂꯩ ꯍꯣꯏ ꯏꯇꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯏꯇꯥ ꯃꯦꯂꯩꯒꯤ ꯃꯅꯝ ꯑꯌꯤꯡꯕꯤ ꯃꯦꯝꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯆꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯃꯦꯂꯩꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕꯅꯤ ꯆꯪꯉꯣ ꯎꯅꯔꯔꯣ ꯍꯣꯏꯅꯝꯃ ꯏꯇꯥꯗ ꯄꯥꯎ ꯑꯝꯇ ꯇꯝꯒꯦꯅ ꯂꯥꯛꯄꯅꯤ ꯅꯇꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯏꯅꯝꯃꯁꯨ ꯏꯁꯤꯡ ꯄꯨꯟ ꯑꯃꯅꯤꯗ ꯂꯥꯛꯈꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯥ ꯃꯇꯥꯃꯦꯂꯩꯒꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯃꯦꯂꯩ ꯅꯪꯕꯨ ꯅꯁꯥ ꯀꯌꯥꯝ ꯊꯤꯅ ꯉꯝꯗꯕꯅꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯇꯥ ꯃꯦꯂꯩꯗꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯋꯥꯕꯅꯦ ꯃꯁꯥꯗꯨ ꯀꯌꯥ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏꯅ ꯃꯌꯨꯝꯗ ꯂꯥꯛꯂꯕꯗ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯇꯥ ꯃꯦꯝꯆꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯑꯗꯣ ꯏꯇꯥ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯏꯇꯥ ꯇꯥꯔꯨꯕꯤꯒ ꯇꯥ ꯆꯤꯡꯂꯦꯟꯒꯗꯣ ꯉꯔꯥꯡ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯒꯦ ꯂꯥꯛꯄꯅꯤ ꯏꯇꯥ ꯃꯦꯂꯩ ꯋꯥꯈꯜ ꯁꯣꯟꯊꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦꯀꯣ ꯏꯇꯥ ꯃꯦꯝꯆꯥ ꯃꯦꯂꯩ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯨ ꯎꯔꯨꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯇꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯕ꯭ꯔꯥ ꯏꯇꯥ ꯅꯪꯕꯨ ꯑꯋꯥꯕꯗꯤ ꯇꯝꯊꯣꯛꯂꯒ ꯐꯕꯅꯤ ꯏꯇꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯤ
ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯇꯥ ꯍꯥꯏꯌꯨꯁꯤ ꯃꯦꯂꯩ ꯋꯥꯈꯜ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯗꯥ ꯃꯦꯝꯁꯥꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯥꯟꯖꯕꯨ ꯅꯤꯡꯖꯕ ꯂꯩꯁꯅꯥꯗ ꯃꯥꯟꯖꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯗ ꯃꯦꯝꯁꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯦꯂꯩ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯛ ꯋꯥꯕꯒꯦ ꯏꯇꯥ ꯂꯩꯁꯅꯥꯒ ꯑꯩꯈꯣꯏꯅꯤ ꯉꯔꯥꯡ ꯍꯟꯃꯤꯟꯅꯕꯗ ꯇꯥ ꯃꯥꯟꯖꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯏꯇꯥ ꯂꯩꯁꯅꯥꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜ ꯋꯥꯔꯨꯒꯅꯨ ꯏꯇꯥ ꯂꯩꯁꯅꯥꯒꯤꯗꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯕ ꯍꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤꯗ ꯏꯇꯥ ꯂꯩꯁꯅꯥꯗꯣ ꯀꯨꯏꯔꯔꯣꯏ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯅꯤꯡꯊꯧ ꯀꯩꯔꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯒꯤ ꯂꯩꯔꯕꯅꯤ ꯍꯥ ꯑꯁꯦꯡꯕꯔꯥ ꯏꯇꯥ ꯃꯦꯝꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯏꯇꯥ ꯇꯥ ꯃꯥꯟꯖꯗꯣ ꯑꯩ ꯇꯥ ꯈꯣꯡꯅꯦꯝꯗ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯋꯥ ꯄꯨꯝꯕ ꯇꯝꯍꯟꯒꯦ ꯅꯪꯗ ꯈꯣꯡꯐꯝ ꯆꯦꯜꯂꯨ ꯏꯇꯥ ꯇꯥ ꯃꯥꯟꯖꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯂꯩ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯖꯔꯛꯏ ꯍꯥꯏꯔꯨꯅꯨꯗ ꯏꯇꯥ ꯑꯩ ꯏꯀꯥꯏꯖꯩ ꯏꯇꯥ ꯃꯦꯝꯆꯥ ꯏꯁ ꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯒ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ ꯑꯄꯪꯕꯤ ꯑꯁꯤꯒꯤꯕꯨ ꯑꯩꯉꯣꯟꯗꯒ ꯂꯣꯠꯅꯤꯅ ꯂꯣꯠꯂꯤ ꯃꯕꯨꯛꯁꯦ ꯐꯠꯇ ꯇꯧꯔꯤꯅꯤ ꯅꯪꯒꯤꯗꯣ ꯅꯠꯇꯦꯕ ꯏꯇꯥ ꯃꯦꯝꯆꯥ ꯅꯨꯡꯆꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯤꯅ ꯇꯧꯉꯝꯄꯤꯅꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯏꯗꯨꯝ ꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯕꯅꯤ ꯂꯥꯟꯅ ꯈꯟꯅꯣꯕ ꯏꯇꯥ ꯃꯦꯝꯆꯥ ꯍꯣꯏꯁꯤ ꯐꯔꯦ ꯑꯗꯨ ꯏꯇꯥ ꯇꯔꯨꯕꯤꯗꯣ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯔꯕꯅꯤ ꯑꯗꯨꯅ ꯂꯥꯛꯑꯣ ꯀꯥꯁꯤ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯋꯥꯈꯜ ꯋꯥꯅꯕꯅꯤ ꯏꯇꯥ ꯇꯔꯨꯕꯤ ꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯕ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯕꯗ ꯃꯦꯂꯩꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯌꯥꯡꯖꯔꯗꯨꯅ ꯃꯇꯥ ꯇꯔꯨꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯪꯍꯧꯗꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯔꯨꯕꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯆꯤꯡꯂꯦꯟꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯁꯣꯝꯗ ꯅꯤꯡꯊꯧ ꯀꯩꯔꯨꯡꯕꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯗꯨꯅ ꯍꯩꯔꯥꯡ ꯍꯩꯖꯤꯡ ꯀꯌꯥ ꯄꯨꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯩꯕꯒ ꯂꯩꯁꯅꯥꯕꯨ ꯔꯥꯖꯀꯨꯃꯥꯔ ꯋꯥꯡꯂꯦꯟꯗ ꯊꯥꯖꯕ ꯃꯗꯨ ꯌꯥꯔꯗꯨꯅ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥꯟꯖꯗꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯈꯤꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯡꯅꯦꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯃꯥꯟꯖ ꯅꯪꯕꯨ ꯑꯁꯨꯝꯅ ꯂꯩꯔꯅꯨ ꯀꯩꯗꯧꯕꯒꯦ ꯅꯪ ꯀꯅꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯈꯖꯤꯛ ꯈꯜꯂꯨ ꯏꯇꯥꯎ ꯅꯪꯅ ꯁꯨꯝꯅ ꯂꯩꯔꯒ ꯏꯃꯥꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯏꯃꯥꯕꯨ ꯋꯥꯈꯜ ꯋꯥꯍꯟꯒꯅꯨ ꯏꯇꯥꯎ ꯃꯥꯟꯖꯁꯨ ꯃꯇꯥꯎ ꯈꯣꯡꯅꯦꯝꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜ ꯈꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯪꯉꯥꯎꯅꯔꯨꯔꯦ ꯐꯔꯦ ꯑꯩ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ ꯃꯥ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯗ ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯂꯤꯕ ꯐꯩꯔꯦꯟ ꯊꯥꯁꯤꯗ ꯂꯩꯁꯅꯥ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯅꯪ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯣ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯏꯇꯥꯎ ꯅꯪꯒꯤ ꯆꯠꯀꯗꯧꯕ ꯂꯝꯕꯤ ꯇꯧꯒꯗꯕ ꯅꯊꯧꯅ ꯃꯥꯡꯗ ꯇꯥꯗꯨ ꯂꯩꯔꯕꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯊꯧ ꯑꯁꯦ ꯂꯩꯁꯅꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ ꯏꯇꯥꯎ ꯃꯥꯟꯖ ꯅꯪ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯊꯣꯛꯅ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯃꯨꯛꯇ ꯂꯩꯌꯨꯕ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯃꯛ ꯇꯝꯂꯝꯃꯕꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯇꯥꯎꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯐꯔꯦ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯑꯩ ꯋꯥꯈꯜ ꯑꯋꯥꯕ ꯈꯜꯂꯔꯣꯏ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥꯒꯤ ꯈꯜꯂꯒ ꯍꯤꯡꯂꯒꯦ ꯑꯗꯨꯅꯤꯗꯅ ꯏꯇꯥꯎ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯏꯇꯥꯎꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯨꯅꯤ ꯍꯌꯦꯡ ꯑꯩ ꯃꯦꯝꯆꯥꯕꯨ ꯎꯅꯒꯅꯤ ꯏꯇꯥꯎ ꯑꯩ ꯏꯇꯣꯝꯗ ꯆꯠꯂꯅꯤ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯃꯥꯟꯖ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯅꯇꯥꯎꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯣꯡꯅꯦꯝ ꯇꯥꯍꯥ ꯆꯠꯈꯤꯔꯝꯃꯤ ꯃꯥꯟꯖ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯨꯔꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯍꯣꯠꯅꯖꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯍꯧꯔꯗ꯭ꯔꯥ ꯍꯥꯏꯕꯤꯔꯕꯁꯨ ꯏꯀꯥꯏ ꯈꯪꯗꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯐꯣꯡꯂꯒꯦ ꯂꯣꯠꯇꯨꯅ ꯁꯨꯝ ꯊꯝꯂꯔꯣꯏ ꯄꯥꯎꯈꯨꯝꯗꯨ ꯅꯪꯒꯤ ꯇꯥꯔꯒꯦ ꯌꯥꯕꯤꯔꯛꯂꯕꯗꯤ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯦ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗ ꯏꯗꯨꯝ ꯊꯃꯣꯏ ꯑꯁꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯟꯈ꯭ꯔꯁꯅꯨ ꯃꯦꯂꯩ ꯃꯇꯥ ꯃꯦꯝꯆꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯃꯣꯏꯅꯨꯡꯒꯤ ꯌꯥꯋꯥ ꯐꯣꯡꯂꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦꯅꯤ ꯏꯇꯥ ꯃꯦꯝꯆꯥ ꯑꯗꯣ ꯑꯩ ꯇꯥ ꯃꯥꯟꯖꯒ ꯀꯔꯝꯅ ꯎꯅꯒꯅꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯏꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯇꯥ ꯃꯦꯝꯆꯥ ꯃꯇꯥ ꯃꯦꯂꯩꯒꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯍꯣ ꯏꯀꯥꯏꯔꯨꯅꯨ ꯁꯦꯝꯇ
ikai haiduna na thamoido adumak otuna thamlibudu wadabro haiduna mutang yenglasi yarakpasu kanana khangmanu ita nangbo as ita nangsidi pare hausikti ita lesnasu luhongdorabani na tamanjado ita lesnagi wakhaldi khalamgani isu thazadi aduna isu hairagi khalida adu mangaidana ita nuksibi parisi aisu imagi mateng khajik panglukigi aduga horin chalamdaida amuk nangi nakta lakego hoita aisu pirol khara su samlukigi adudi hoi adudi ai chalita melai wakhalda harau mino khajik tamjaduna magi mathau amuk tawkirami somdana manja mamangan biga wari sanarami ima matam kharadi ai imagi pamlamdam salangkhulda chalagi khali imagi bungo nangbu kaidorabagi handak marak ase nang mawong amai tawiko nangi mai thongda tari pamami ato ima pumna ma uine karigino nangna khulasi thadokuna amu chatninglibo ahal oirabana ma ibuna kanaga lehawdoriba ha mamagi wahayi duda manja mawon minok haifet nokladuna khumjaraklami ima ai khulasi thadokuna chatkai bana teba imagi khuldo yengsiluso imana haikibudo imabu kaurabro handakse thabak ra sanglini sida chathok hongnaba tawbaneba imai tomda lehwa nungai trasu imasu yauna puna chalaga loidana adoima matam khara leithoksi ho adomaina hairadi phaidana do is imadi wakhal kayadi waure do yai imana yai imaga puna sasi tudi kuire ipamlamdam ukidaba inkhola do imai satana duna yunthokpra karina tawrusi tudi hoima sidagidi imabu halaroideima nachaina ningzaba mathungdabagi matam khara aduk wakhal waduna tawbani aina hinglibase imagi damani nacha pumnamak khangdaba natema wahai tudanganbi masabu nushini yengladuna hairei imagi buwa isa wakhal tawko lukrabina ma aina yokpa ichani warak watemdi miyam hekta hainakini imana waribasisu isa khakinine nangna tumna khonguntana mapama khangna leirabadi ima sikhrabasu yare as ima adumna hainuba se tosi yare se lao chaktum jathurasi ai idaw khongninga yak asafau chaludoini kakonusima to ima kaparai lao chak zararo asumna mama masadu sakjarami manja machinda ma haijarabasu wakhaldana asumna khali aina kulase thadokadoribase leisna nangi luhungbudo imiksina karamna yengani langtren thinduna nangbu konungda pukibdo ei taba ngamlerisna kairaba thamoisida mairina chubugum tokan maram asina nungsiraba khulase thadoklage khale laibak pabinakti handaki mapokta eigi oisaba phangkidrabasu mathangi mapokta ei nangbu ngairamke kolesna matam aduna nangai nungsiwai thongnasiko ase khaladuna manja chakadu sakhom sang hukladuna sari lepa leite pirang mahaksu tarakli awaba se khanglagi khankraboi nuba oiba mahagi kairaba thamoido lotsilagi khankre ningol oibi milai mahaksu magi manja unarani thamoigi warol tamthoklagi khanjaraduna magi semtuna loisili mangra masugi phanik setuna angau masugi purit amasu litli kusumana ga panbani milai ngasidi aduki matik phase singel lebak leigumi matamim sasulak laduna milai bu koraklami hoita ita milai ai lae law chalase milai ngasai makhaidi kari su tawramdabani matamim san he kaurakpaga magi thamoi gi mihul ladu khongjin yang khalakpagum chongkhalaklami milai thamoi mabu phathajaduna khumlaklami ho tarita ai lae milai thorakladuna chana matamim sada asumna haire ita aigi mihulse nang lakpadagi khongjal yangbagum tawrai hausisu amuk tawre to as ai phakhalita noisu sum tawra ita nangna damanja nungsijabase singni singjani ko na tawdo na ta aina pumnamak khangi aisuni ta khongnemna nungsi hairapda mihulse kana chongkibani kari haini khangda nabada sinbana somdo piramlaga dum chelai asi hairaduna mata ani dunoksai as ita memsa nangsidi adudi ta khongnemdi memsa su adumu makha tare
ꯃꯥꯁꯨ ꯈꯔꯗꯤ ꯄꯥꯈꯠꯄꯖꯥꯠꯅꯤ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ ꯏꯇꯥ ꯃꯦꯝꯆꯥ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥ ꯃꯥꯟꯖꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯏꯇꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯇꯥ ꯈꯣꯝꯅꯦꯝ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯅꯣꯏꯅꯕꯨ ꯅꯨꯡꯁꯤꯅꯕ ꯍꯦꯟꯈꯤꯕ ꯈꯪꯄꯣꯟꯇꯦ ꯑꯩꯁꯨ ꯊꯧꯅꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯗꯤ ꯍꯥꯏꯔꯒꯦ ꯏꯇꯥ ꯍꯣꯏ ꯑꯗꯣ ꯅꯪꯁꯨ ꯍꯣꯔꯦꯟ ꯏꯀꯥꯏꯔꯗꯤ ꯅꯨꯡꯁꯤ ꯐꯣꯡꯂꯝꯂꯒ ꯆꯠꯆꯤꯜꯂꯛꯑꯣ ꯃꯦꯂꯩ ꯅꯣꯛꯂꯗꯨꯅ ꯈꯨꯝꯖꯩ ꯏꯇꯥ ꯅꯪꯅꯦ ꯉꯥꯡꯕꯁꯤꯃ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ